ꯉꯍꯥꯟ ꯄꯤꯔꯝꯕꯗꯣ ꯑꯗꯩ ꯇꯣꯡꯅꯤꯡꯀꯣꯛꯁꯤꯅ ꯑꯩꯈꯣꯏꯗꯩ ꯑꯣ ꯃꯤꯗꯣ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯒ꯭ꯌꯥꯟ ꯇꯥꯏ ꯃꯪꯅꯤ ꯁꯥꯏ ꯇꯨꯝꯅꯤꯡꯈꯠꯂꯛꯏꯁꯤ ꯀꯗꯥ ꯇꯧꯔꯛꯑꯕ ꯎꯗꯦ ꯎꯔꯁꯨ ꯀꯩꯁꯨ ꯈꯟꯕꯤꯗꯦ ꯌꯥꯎꯗꯅꯇ ꯂꯩꯔꯕꯁꯤꯕꯨ ꯅꯪ ꯆꯦꯅꯦꯜꯗ ꯀꯥꯏ ꯅꯪ ꯆꯦꯅꯦꯜꯗ ꯌꯥꯎꯗꯅꯇ ꯂꯩꯖꯔꯕꯁꯤꯕꯨ ꯂꯥꯡꯀꯅꯨ ꯇꯠꯇꯅꯤ ꯑꯁ ꯁꯤ ꯌꯥꯝ ꯐꯖꯗ ꯐꯣꯟ ꯑꯝꯇ ꯄꯤꯔꯛꯑꯣ ꯑꯩ ꯅꯨꯄꯥ ꯑꯝꯇ ꯀꯣꯏꯅ ꯚꯤꯗꯤꯑꯣꯗꯤ ꯌꯥꯎꯗꯣꯔꯦꯅꯦ ꯅꯪꯕꯣ ꯇꯥ ꯅꯥꯎꯔꯤ ꯀꯥꯞꯀꯦꯔꯥ ꯂꯩ ꯍꯥꯏꯗꯣꯛꯑꯣ ꯍꯥꯎꯔꯦꯍꯦ ꯂꯥꯏꯔꯕꯅ ꯀꯔꯤ ꯆꯥꯏꯕ ꯑꯩꯈꯣꯏꯗꯤ ꯉꯥ ꯐꯨꯟꯕꯅꯤꯅ ꯍꯥꯎꯔꯦ ꯄꯩꯁꯥꯗꯤ ꯑꯝꯇ ꯂꯩꯇꯦ ये क्या हो गया